Firipa maso attitude the yeluradi, tamna mani heloi. Halaktriba takes to the maso hanjin at Hamida wami oidi. Mingon the non jatramakso, hanjin hansin wangang sinba, waris hasin the midanate. Karigum behiram macha amata the oiraso, mana non jakiba later piripani. Mainung the jongtho, natragana, mi amada makonko laga kurumo, can be ye kind herakpagi, lurava situation a malaklaso, mainung the jongtha kidoba piripani. Tamna bumagi matam len pam amagum, mangonda kairaga, apan bapinaga, karanungai bagi moong oina suba pangi. Yalhaning daba mapamda, upal oina hausinge, uhaning daba mitmangda, mikup kodingi chongsinge hotnazaba, chayet naba pamjaba, marabsat amasuloineri. Haine dreka hairaga, ikai gatra khallaga, hina dum henjanba, misak amasu oiribani. Line low mayaba oidi, lumnasu loksin baso, mangja hobayari. Pamung the kakalaga hiptai, ngak chiptuna hippi, adubu mamit ushin bayatratuna hagulagle. Pamung mayaida makong kongrai chalaga pami. Nupi dugi attitude to magi igoda akayatoy langsilakpa oina thokre. Masadu da langsilakpa akayatoy khara aduna palarabada mamit paubo isinduna pothaba ngamdre. Attitude amada lairambado magi mobile gi wajab to hangdoi. Tamnagi chat to the changlaga takes amamuk iduna thazan sira khalli. Halakdragana amuke hena khwairang khoi saunabagi changwang khalakadoribani. Kara phagadra tharuba takes aduna hini henjin khibasu yari. Ngak wakhal tawruba tung mang hanjin handok tawrukpada sat ama iduna thakre. Ai khangrani nangbo. Tamna susomda wajab takes to sindawri matom ta khalli poni. Irakliba takes to da hanjin hanjin yenglaga. Kari ningsinga anzano. Sigi misina. Pamja krama Korean actor Kim Woo Bin ga thengnara phau. Masa khangdaba sarga chatoba ingon sida. Ma kana oidana ma khangrani kaina hairaiba. Reply hanjili khradum kaksili. Hauzikti khangi. Aduga kaigi hairaktriba. Tamna reply dumadi kamaina hansige khallingeida. Phirepa text amamuk thazilai. Pung kya oidoino hayengise. Atopa tuition gi schedule semgadaba. School halaklaga adom da change agisa. Sir haido yamna tapningdana tapakpa mali. Maning duda ikon konna napsilakpa dudadi. Phirepa su sin tawraga reply halludre. Khoirang khoi saunarambado soy mangkre. Text ama mana hana tharaga mini reply piraktana tokibado mangonda sokpagi maongda. Pothapom khangdaba tawba tumadi kokle. Lanpam mama mana ngambagum apin bagi minok machama. Second amakal mai thong da tamhanlam labatong. Long hip thakre mamituso chezet usinkre. Mathangi ayukto Boris school chatnaba dress loshilli. Machina power school da tamba oiraso Machiga punna chatminade. Mi khwaigi machin manhauga sumanade. Wa amatta ngangnarasu pakhatta khane. Sukyan yanaba natte anise. Hauziktabo tamdana khara mature oiraklapanina hanbagi wani. Hanadagi makhut masa su yauraga punariba machin manangni. Aduna Boris na school bus chatli. Kana amtana anise machin manawni khanglamde. Makhoina su takthokte. Boris ni mapilo shilingida maga khaidok na bayajaba maruptogi ko laksili. Loudspeaker tharaga mapilo isin pibada hangi. Loshalabo. Somdagi pibana. Loire. Yam haina demo mi mayum da leibase. Number 2 tawning mana chitora phau tara uyade. Toilet su yam nungairi ni ba. Tummaga phaira su yaba paira phaira su yaba. Sida tara usu ya yadre. Aina khara khara angang oiringida phamungda nungaina tumninge number 1 tawningai hagot patandana phamungda tawsinge tawraga tararu yadabadu aduni tawrise mathai am sare nan khedi sida leirasu nongnini leiramaga yumda handoini khanbera thoinabu khalludi adubu ngarang deidi pura kainum tawri
ꯃꯊꯥꯒ ꯌꯥꯝ ꯁꯥꯅꯅꯤ ꯍꯥꯏꯔꯛꯂꯤꯗꯣ ꯈꯣꯟꯖꯦꯜꯒꯗꯣ ꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯁꯤꯜꯂꯒ ꯕꯣꯔꯤꯁꯅ ꯑꯃꯨꯛ ꯑꯁ ꯑꯗꯨꯏ ꯋꯥꯗꯤ ꯌꯥꯝ ꯇꯧꯕꯅꯤ ꯑꯩꯐꯥꯎ ꯑꯩꯈꯣꯏ ꯃꯥꯃꯣ ꯍꯣꯏ ꯆꯠꯄꯗ ꯋꯥ ꯇꯧꯔꯁꯨ ꯇꯧꯁꯤꯟꯕ ꯌꯥꯅꯕꯅ ꯍꯒꯤꯁꯂ ꯑꯗꯨ ꯊꯥꯔ ꯆꯠꯀꯦꯅ ꯏꯃꯥꯗ ꯂꯩꯕꯤꯌꯨ ꯍꯥꯏꯔꯨꯗꯅ ꯅꯥꯍꯨꯝꯗ ꯊꯥꯔꯛꯄꯕꯨ ꯑꯁ ꯃꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯃꯤ ꯃꯌꯨꯝ ꯆꯠꯂꯒ 1 2 3 ꯇꯧꯅꯤꯡꯉꯛꯄꯁꯦ ꯕꯦꯔꯥ ꯌꯥꯝ ꯀꯥꯏ ꯐꯤꯕꯥꯅ ꯑꯃꯨꯛ ꯅꯪ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯣ ꯍꯣꯔꯦꯟꯗ ꯑꯩ ꯇꯨꯏꯁꯟ ꯑꯃꯨꯛ ꯇꯧꯗꯣꯔꯦ ꯍꯣꯝ ꯇꯨꯏꯁꯟ ꯅꯪꯁꯨ ꯌꯥꯎꯁꯤ ꯂꯥꯎꯗꯅ ꯑꯩꯈꯣꯏ ꯇꯥꯃꯣꯗ ꯍꯥꯏꯅꯍꯟꯒꯦ ꯑꯁ ꯀꯩ ꯀꯥꯟꯗꯣꯏꯅꯣ ꯇꯨꯏꯁꯟ ꯇꯧꯔꯒ ꯑꯩ ꯑꯃ ꯂꯥꯏꯔꯤꯛ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯁꯤꯟꯈꯤꯕ ꯍꯥꯏꯕꯁꯦ ꯄꯣꯖꯤꯁꯟ ꯑꯦꯝ ꯇꯧꯖꯔꯤꯕ ꯅꯣꯏꯗ ꯆꯥꯟꯁ ꯃꯥꯡꯅꯕꯅꯤ ꯇꯧꯔꯣꯏ ꯄꯥꯕꯝ ꯊꯣꯛꯄ ꯈꯔ ꯄꯥꯔꯒ ꯏꯕꯝ ꯊꯣꯛꯄ ꯈꯔ ꯏꯔ ꯂꯣꯏꯔꯦ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯄꯥꯔꯒ ꯃꯤꯠ ꯁꯣꯛꯑꯒ ꯀꯅꯥꯏ ꯃꯥꯡꯖꯕꯅꯣ ꯑꯗꯨꯇꯁꯨ ꯅꯠꯇꯅ ꯂꯥꯏꯔꯤꯛꯇ ꯉꯥꯎꯔꯒ ꯁꯣꯔꯣꯛ ꯇꯥꯕ ꯃꯤꯒ ꯑꯣꯏꯈ꯭ꯔꯗꯤ ꯑꯁ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯌꯥꯝ ꯃꯥꯟꯗ꯭ꯔꯥ ꯑꯦꯛꯖꯥꯝꯗꯅ ꯃꯥꯔꯛ ꯅꯪ ꯍꯦꯛꯇ ꯍꯦꯟꯈꯤ ꯃꯤ ꯃꯆꯥꯗꯤ 3 Idiots ꯌꯦꯡꯈꯤꯕꯗꯩ ꯐꯣꯔꯃꯨꯂꯥ ꯄꯥꯟꯕ ꯌꯥꯝ ꯍꯧꯔꯛꯑꯦ ꯅꯪꯁꯦ ꯑꯃꯤꯔ ꯈꯥꯟꯅꯤ ꯀꯥꯏꯅ ꯈꯜꯂꯤꯔꯕ ꯍꯥ ꯇꯧꯅꯨ ꯍꯦ ꯅꯥꯕ ꯏꯕꯣ ꯊꯃꯣꯏ ꯁꯦꯡꯅꯁꯤ ꯄꯥꯔꯒ ꯄꯥꯏ ꯍꯥꯏꯌꯨ ꯄꯥꯗ꯭ꯔꯒ ꯄꯥꯗꯦ ꯍꯥꯏꯌꯨꯕꯣ ꯌꯥꯔꯦ ꯅꯪꯕꯨꯁꯨ ꯅꯒꯨꯟ ꯈꯪꯉꯤ ꯅꯁꯨꯡ ꯅꯃꯥꯟꯅꯕ ꯃꯌꯥꯝꯁꯤꯗ ꯔꯣꯃꯥꯟꯁ ꯇꯝꯕꯤꯔꯒ ꯅꯨꯡꯁꯤꯕꯗ ꯃꯌꯥꯝꯁꯦ ꯇꯧꯍꯜꯂꯒ ꯃꯇꯝ ꯃꯥꯡꯍꯟꯕꯗꯣ ꯍꯥꯛꯃꯟꯗ꯭ꯔꯣ ꯅꯪꯁꯨ ꯑꯗꯨꯗꯤ ꯇꯣꯅꯤꯅ ꯁꯤꯜꯀꯤ ꯄꯥꯝꯕꯩ ꯃꯃꯥꯟꯅꯕ ꯑꯃ ꯑꯣꯏꯅ ꯂꯞ ꯂꯦꯇꯔ ꯀꯃꯥꯏ ꯏꯅꯤꯅ ꯇꯥꯛꯄꯤꯕꯁꯦ ꯌꯥꯝ ꯀꯥꯏꯔꯕꯣ ꯃꯤꯡꯆꯠꯇꯤ ꯑꯐꯕ ꯁꯥꯗꯅ ꯅꯪꯅ ꯐꯪꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯆꯨꯝꯕ ꯁꯥꯔꯒ ꯑꯗꯨꯒ ꯑꯩꯅ ꯁꯦꯛꯁꯟ Bꯒꯤ ꯃꯣꯅꯤꯀꯥꯗ ꯅꯨꯡꯁꯤ ꯍꯥꯏꯒꯦ ꯇꯧꯕꯗꯤ ꯅꯪꯅ ꯀꯣꯏꯈꯥꯝꯃꯦ ꯈꯥꯝꯃꯤꯅꯦ ꯃꯤꯅꯥꯏ ꯅꯪ ꯃꯥꯏ ꯃꯁꯦꯗꯣ ꯑꯩꯅ ꯀꯣꯏꯒꯦ ꯍꯥꯏꯕꯗ ꯌꯥꯔꯛꯈꯤꯗꯦ ꯑꯗꯨꯅ ꯅꯪ ꯃꯣꯅꯤꯀꯥ ꯀꯣꯏꯅꯕꯁꯨ ꯑꯩ ꯌꯥꯔꯣꯏ ꯐꯅ ꯑꯄꯥꯝꯕ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯃꯃꯥꯟꯅꯕꯅ ꯌꯥꯗ꯭ꯔꯗꯤ ꯀꯣꯏꯔꯣꯏꯗꯕꯅꯤ ꯈꯪꯉꯕ ꯁꯤꯅꯤ ꯅꯨꯡꯁꯤꯅꯕꯩ ꯇꯥꯝꯗ ꯁꯛꯇꯥ ꯅꯨꯡꯁꯤꯗꯕ ꯅꯨꯄꯤ ꯀꯣꯏꯍꯟꯗꯕ ꯍꯥꯏꯁꯦ ꯀꯩꯅꯣꯝꯅꯤꯅ ꯅꯪꯗꯤ ꯅꯪꯕꯨ ꯃꯇꯝꯗꯨꯗꯗꯤ ꯃꯣꯅꯤꯀꯥꯁꯦ ꯅꯨꯄꯥ ꯌꯥꯝ ꯀꯣꯏ ꯍꯥꯏꯁꯤꯗꯤ ꯇꯧꯁꯤꯟꯅꯕ ꯑꯣꯏꯔꯦ ꯑꯩꯅ ꯀꯣꯏꯒꯤꯗꯅꯕ ꯍꯣꯔꯦꯟ ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯑꯦꯁꯦꯝꯕꯜ ꯍꯣꯜꯗ ꯍꯣꯏ ꯑꯦꯁꯦꯝꯕꯜ ꯍꯣꯜꯗ ꯑꯣꯏꯔꯁꯨ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯆꯤꯡꯕꯗ ꯆꯠꯂꯣꯏꯗꯕ ꯄꯦꯇꯤꯅ ꯀ꯭ꯔꯛ ꯀ꯭ꯔꯛ ꯂꯥꯛꯁꯤꯜꯂꯒꯅꯦ ꯂꯥꯛꯇꯣꯏꯁꯦ ꯑꯥꯏꯔꯟ ꯃꯦꯟꯅ ꯊꯗꯠꯂꯁꯨ ꯆꯠꯂꯔꯣꯏꯗꯕ ꯈꯪꯉꯕ ꯃꯃꯥꯡꯗ ꯑꯩꯒꯤ ꯈꯣꯡꯒꯥꯎ ꯃꯆꯥ ꯑꯐꯣꯠꯄ ꯑꯃ ꯁꯦꯠꯂꯨꯕ ꯅꯨꯃꯤꯠꯇ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯅꯪꯅ ꯑꯩꯒꯤ ꯈꯣꯡꯒꯥꯎ ꯆꯤꯡꯊꯔꯒ ꯏꯀꯥꯏꯕ ꯄꯤꯈꯤꯕ ꯅꯨꯃꯤꯠꯇꯩ ꯑꯩ ꯑꯍꯣ ꯑꯔꯥꯛ ꯁꯦꯒꯥꯏ ꯇꯨꯀꯥꯏ ꯑꯃꯠꯇ ꯁꯦꯠꯆꯥꯗ꯭ꯔꯦ ꯑꯗꯨꯒꯅꯦ ꯃꯣꯅꯤꯀꯥꯒꯤ ꯃꯇꯥꯡ ꯑꯣꯏꯔꯗꯤ ꯅꯨꯡꯁꯤꯅꯗ꯭ꯔꯤꯉꯩ ꯊꯨꯒꯥꯏꯕꯤꯔꯤꯗꯣ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯂꯞꯇ ꯃꯥꯡꯈꯤꯕ ꯅꯨꯡꯉꯥꯏꯇꯦꯅꯦ ꯇꯤꯟꯅꯔꯒ ꯈꯔ ꯉꯟꯅ ꯁ꯭ꯀꯨꯜ ꯆꯠꯁꯦ ꯀ꯭ꯂꯥꯁ 11ꯒꯤ ꯑꯉꯥꯡ ꯀꯥꯡꯕꯨ ꯈꯔ ꯃꯁꯛ ꯐꯖꯕ ꯌꯥꯎꯔꯤꯗꯣ ꯑꯩꯈꯣꯏꯗ ꯉꯥꯎꯕ ꯈꯔ ꯌꯥꯎ ꯃꯥꯜꯂꯦ ꯃꯣꯏꯅ ꯉꯥꯏꯔꯝꯗꯣꯏꯁꯦ ꯑꯩꯈꯣꯏꯅꯤ ꯑꯩꯈꯣꯏꯅ ꯈꯔ ꯉꯟꯅ ꯆꯠꯄꯤꯁꯦ ꯃꯣꯏꯅ ꯕꯤꯠ ꯂꯩꯖꯅꯕ ꯍꯣꯏ ꯆꯥꯛ ꯂꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯆꯦꯅ ꯆꯥꯔꯒ ꯂꯥꯛꯑꯗꯝ ꯁ꯭ꯀꯨꯜ ꯕꯁ ꯍꯦꯛ ꯂꯥꯛꯄꯒ ꯇꯣꯡꯈꯠꯂꯒꯅꯦ ꯌꯧꯁꯤꯜꯂꯛꯑꯒꯦ ꯈꯪꯗꯦ ꯅꯨꯄꯤ ꯋꯥꯔꯤ ꯍꯦꯛ ꯄꯜꯂꯛꯄꯒ ꯄꯥꯏꯕꯃꯛ ꯉꯝꯗ꯭ꯔꯕꯁꯨ ꯎꯔꯛ ꯋꯥꯔꯛꯁꯤꯗ ꯈꯨꯕꯥꯛꯇ ꯇꯤꯟ ꯊꯨꯏ ꯀꯥꯝꯊꯣꯛꯑꯒ ꯁ꯭ꯄꯥꯏꯗꯔꯃꯦꯟꯗꯧꯅ ꯆꯣꯡꯗꯨꯅ ꯆꯠꯄ ꯌꯥꯔꯝꯃꯗꯤ ꯀꯣ ꯈꯜꯂꯦ ꯑꯗꯨꯏ ꯋꯥꯗꯤ ꯀꯩꯅꯣ ꯑꯩꯁꯨ ꯔꯤꯝꯁꯀꯤ ꯗꯣꯛꯇꯔ ꯃꯌꯥꯝꯁꯤꯅ ꯀꯣꯛ ꯆꯨꯡꯁꯤꯟꯅꯔꯒ ꯀꯦꯞꯇꯦꯟ ꯑꯃꯦꯔꯤꯀꯥꯗꯧꯅ ꯁꯦꯝꯕꯤꯔꯗꯤꯅ ꯈꯜꯂꯤꯕꯅꯤ ꯑꯩ ꯆꯥꯛ ꯆꯥꯎꯈꯤꯒꯦ ꯑꯣꯀꯦ ꯕ꯭ꯔꯣ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯄꯨꯛ ꯄꯥꯏꯅ ꯅꯣꯛꯅꯤꯡꯕꯁꯨ ꯌꯥꯎꯔꯤ ꯃꯆꯤꯟ ꯃꯦꯜꯂꯒ ꯋꯥ ꯉꯥꯡꯅꯔꯐꯥꯎ ꯍꯦꯟꯖꯤꯟꯕ ꯉꯝꯃꯣꯏꯗꯧꯕ ꯑꯉꯥꯡꯁꯤꯡꯅꯤ ꯊꯝꯅꯈ꯭ꯔꯦ ꯕꯣꯔꯤꯁꯁꯨ ꯃꯄꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ ꯇꯨꯡ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯃꯆꯦꯅ ꯊꯣꯡꯂꯤꯕ ꯆꯥꯛꯇꯣ ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯊꯈ꯭ꯔꯦ ꯇꯦꯕꯜꯗꯨꯗ ꯃꯈꯨꯠꯅ ꯇꯥꯟ ꯊꯤꯜꯂꯒ ꯏꯁꯩꯁꯨ ꯉꯪꯉꯤ ꯃꯆꯦꯗ ꯑꯃꯨꯛꯁꯨ ꯍꯪꯉꯛꯏ ꯂꯣꯏꯗꯧ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯂꯣꯏꯗꯧꯔꯦ ꯑꯗꯣ ꯆꯦ ꯅꯪ ꯅꯨꯄꯥ ꯀꯣꯏꯕ꯭ꯔꯥ ꯇꯥꯝꯅ ꯆꯥꯛ ꯊꯤꯅꯕ ꯀꯟꯅ ꯍꯣꯠꯅꯕꯗ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯛꯄꯒꯤ ꯃꯇꯝ ꯀꯥꯏꯊꯣꯛꯄ ꯁꯪꯗꯦ ꯑꯗꯨꯒ ꯑꯉꯛꯄꯁꯨ ꯐꯥꯎꯔꯨꯗꯦ ꯀꯥꯔꯟ ꯇꯨꯔꯟꯒꯤ ꯋꯥ ꯉꯥꯛꯇ ꯉꯥꯡꯕꯅꯤꯅ ꯖꯨꯠ ꯆꯥꯕ ꯍꯪꯉꯛꯑꯦꯁꯨ ꯈꯪꯉꯤ ꯁꯥꯎꯔꯞ ꯆꯩꯔꯛꯏ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯅꯔꯩꯗꯣ ꯊꯥꯡꯅ ꯂꯦꯜꯂꯛꯀꯅꯤ ꯅꯪ ꯕꯣꯔꯤꯁꯁꯨ ꯄꯤꯁꯨꯝꯗꯣ ꯈꯔ ꯁꯨꯛꯈꯤ ꯃꯉꯛꯇꯨ ꯃꯅꯤꯡꯗ ꯍꯥꯏꯔꯞ ꯍꯜꯂꯒ ꯑꯠꯆꯥ ꯀꯩ ꯋꯥꯉꯥꯡ ꯁꯉꯥꯡꯅꯤꯒꯦ ꯅꯍꯩ ꯅꯁꯤꯡ ꯑꯗꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏ ꯏꯃꯥꯅ ꯇꯝꯍꯜꯂꯤꯗꯣ ꯑꯗꯨꯏ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯁꯤꯖꯤꯟꯅꯅꯕ꯭ꯔꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯅꯥꯎꯄꯥ ꯑꯃꯗ ꯀꯅꯥꯅ ꯉꯥꯡꯅꯒꯦ ꯑꯩꯁꯤꯕꯨ ꯀꯩ ꯑꯣꯏꯅ ꯎꯕꯤꯔꯒꯦ ꯇꯥꯝꯅ ꯆꯥꯛꯇꯣ ꯄ꯭ꯔꯄꯞ ꯊꯤꯔꯒ ꯊꯛ ꯏꯟꯁꯤꯜꯂꯤ ꯄ꯭ꯔꯄꯞ ꯆꯥꯔꯒꯅꯦ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯉꯥꯡꯅꯔꯨꯔꯣ ꯋꯥꯊꯤꯗꯣ ꯅꯃꯥꯟꯅꯕ ꯅꯪꯉꯣꯟꯗꯩ ꯈꯨꯗꯨꯞ 10 ꯍꯦꯟꯕꯁꯤꯡꯗꯨꯒ ꯀꯣ ꯔꯣꯍꯤꯠꯇꯣ ꯅꯪ ꯋꯥꯈꯜꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯤ ꯑꯝꯇ ꯀꯣꯏꯕꯤꯔꯣ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯕꯣꯔꯤꯁ ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯕꯣꯔꯤꯁ ꯑꯆꯨꯝꯕꯒ ꯁꯥꯏ ꯍꯣꯏ ꯏꯃꯥꯟꯅꯕꯅꯦꯅ ꯃꯥꯅꯗꯤ ꯃꯥꯏ ꯃꯃꯪꯒꯤ ꯋꯥꯔꯤ ꯂꯤꯔꯛꯏꯕ
Taba ay di na kong mele. Adu nam ta koina bigroba. Ay may matawdo ubada wasile. Mi satrago azaga nung sinabada maada laybani. Siyal siya pa ibani sayta. Mana lirak tu wari sa nanggi ngakta ni. Mamang da honeymoon game chatli. Chak sa khongban yaudringay na prapap tu na saw. Machi na saptra daw silagpada Borisu makha tadre makut hamkre. Ngasi di pire pado makhong khra yami. Adun school lom na chat pasanglamde. Anob school ama sagat pagi engineer amaga loina na sport mapham dalai. School high sitabo nin khong mamarak tagi kitang tamthorak laga ing na chik na mapham ihang hang na pi na laybada saba na he na pamne. Mapham du lamhang oina tawi. Impal iski manung chenba khara khongai chadaba mapham oirami. Mi yamna tadaba lamhang oiba mapham dana school gumba sabasidi. Khwaidagi mapham chaba amani haidana loba yai. Ing na sikna lairik laisu tambiba. Mana manin sunay na daba sorok mapande school sazili lam thokanli. Adu ada asina chingba kaya do thokhan mapam daba na. Piri pamana mapham si khan kibani. Engineer duga pirepa amadi sagadoriba head labor duga kupna phaminaraga mafam singdo sina sini sida si thamgani haibani chingbado yekthoaba design duda taknari. Engineer duna som side kise emergency exit uhensi aduga makhongsi khara luna takhwayokse yot masing hana gidudagi khara henkatna thadase yor gumba harakpadusu ningkhaibagi chang hanthagani mathol susu manga di hapayani no poida yamlinga kani to som side sidana nupi restroom aduga som side sidana nupagi toilet si serpire pohaina haibada taramuk hapsi haibani aduna khara chawhandaba yaroi haidana restroom sida oina space khara kalle phirepana mess hall na karomda canteen na karomda haptoino ani siam important oiri maning thangba side da chawbu hall ani hapse sida mess hall ama ohenba yani aduga canteen school gi building ga samna handavida som side ki matai sida hapa sigi building design si yabra yengbirone aigi wakal de base oini na khalli masi pamdraga so atopa ama leiri sisu yengalake haiduna phiripada yekthoklaba design do laptop tuna hina phiripada laisal haila yenghalli iyang yang na misak tu thajarabasu hoi hairamde yamna kupthana munna masana su amamamtang oina mamuttana yengli masamakso architecture engineering course loirabani aduna sumbagi line dadi yamna kupna mani hena khangi hayeng sel changna saba loishiluraga yade soire tawnarakpado mahak pamde aduna soidanaba kupna jacksinna design du pulapna yenglaba tungda okay siare sida final tarse adai labor du da amu ansilaklaga tamo changadaba yodu chenkrabani soidana yoraklani in transit lairabani awatpa khuding magto list iraga thajinbiro hojin khradi khotlep kumse aduga sinmi di yare khe yamaga yam thuna loishinba pami aduga tamo sinmi sidi aidi mayang khara oina nekthokpu pamabani tongan ba tamo hogi construction team nataba atopa akhoi si cha hawi hauti asapo pizai pizade yam tawi atopagi lamdagi lakpasingna adu tawde sikini di piu haiba sel dumadi jab hekta hai tabiu haira su pai liti wayam yam nabai thabaksi aidi kya pamde marakta complain yam lakpasu su hainade moigi sapam thokpa saraga pifam thok piraga loire background thigalaga wa khangi khangde nainabana kongayama wathi warengi thabaksi ai kya pamde khusumandi piu have exact pigani complain yam la oidaba mi pami sir phirepa thabakta masa king tawba khara wale ekhoise phangakpa sel na hawba sathoi yu thakdoi zwar sane aduna mapuk dahi kangani mayang chapsilaga kangani yengba yadakhe masa du phit oina thamdre thau thum hawa mayam ma chasile aduna di thabak surakpada masa king mangamdabana anamba hekta mayang machana subadana mithoppa mankibani adubu mayang na phai haibasu hairoi thabak leithokpa yamna hei moisi toksinnabu simusu yam kanli mapuna chanabu honabada khong ko laso khongyali asu ikai ba leiti
ai sinmi khara adum pusarake maitai tribe muslim aphaba yam leiri mitopti thawai na ni uba ai pamdre mafam sida thabak subadi mafam sigi mi na suhanningi aikoi construction team so yam smart oi adubu sir na khenaba mo uninga so atopa mitop khra adum ai waisarake sir na adum yingbiu khutsa haiba ngaktani mapalamda training su yawrba ngaktani chilhau thiroi tamona tawse haibado tawbiro wari loiraba tom phirepage engineer duga gari amamamda chatnakre yot ki cement gi karbar chawna tawba company kharaga su paw phawnei lambida call tawnaduna hanagi pot chawna lawnaba mayang dealer su yawre numittogi anangba thabak khara hotnaramnaga mayumda angobaga magana lakpado pung mari henakle yum sumi kaya tinba oide ayambana quarter da punmanina amuk sanayay lakpada khaktani yumda mi tinbase machanupana kaya lang khotpa mi tinba pamdabana yumda pakna mi tilhandana ba hotnaribani tangai fadaba leiraso phirepana leitaba atopa magi yum leiri aduda sumi atum tilhanbani imungda grongong changa e phirepado mathaklomda mana leiba floor duda kakhalakpada thangnaba roomda thong khara maya karap hangdoklaga leiri baduda nupi amana ngrang tawna wangang libado makhong chapliptuna tumina tai infectious disease haibasiga non infectious disease haibasiga ani gi khenaba su khangdaba yade infectious sidi nang adum sigi what meaning sida idea kitang adum khangmanga mamgani ko yam laibani infectious haibadi launaganba easily transmitted oiba laina haiba aduga non infectious haibasina mi amadagi amada launadaba laina haibani ko point number 2 dana infectious disease se kedaweba moise pathogens na thoan maneba pathogen se organism amane pathogen to stable my types na bacteria virus fungi and parasite sigi organism se pathogen ni aduga amaromdana non infectious disease na kaina thoan mano haibada hereditary factors haidi paripuri gi e blood sidagi blood mari dagi launaba haibani ko aduga deficiencies haidi lack of deficiencies haidi vitamin gumba mineral gumba haksang da walak pasina thokanleba aduga amana habit se sidagi su laina se thokanli haibani ko tamna manakta phamlaga hoi tariba pibada amuksu yenglaga gyandi dai ko aini ngasai de ngangi se hoi na targa ne tarangam na leramadi nana humduda napkadabani pibada mapukningda is iranga toksule phirepasu thongzildagi tumini yenglamlaga handorakle magi kada changi masadu sengdoklure loiraga chakhumda kumtharai magi energy drink ama thaklaga haksang tekhanaba hai mahi semlaga glass anida khangai khangu hairaga tray da haptuna thorakpada chakhum panaba halduna uraduna khamai ibungo kana lakhauge itaima piruge itaima pibagini ai piruge haiduna tray pairaga mathaklomda kakhalakduna tuition tawriba room duda changai tuition du loisilakbagi timing oibana tamna su chatna bahaina manipurakpa notebook pen duso begda tapna hapchinna bahone phiripa ani dugi manak changsilaklaga tray dusu table mathakta thamlaga piba thaksalo nasate khanaba noi mr amaga piro sir aigi di yarani aikoi di jana thaknubasi haido hundokpa tawnade tamna bhab taba ngami magi damak semlaklaba hai mahi se kanana pamui haina thangpi dawriba yumsida adugumba tawbinaba angang amatasu leite makhoigi yumda oirabasu mamana mapana pamui haiduna ikoi-koiduna adum thaktokiba yai adubu mafamsigi hawa nusidsidi tonganba amani mana hek thaktana thamlamlaba adum aremada haidokradabani adu phiripa mana yade haina khangalakbani tapli glass so tapna lokhalaga gra soramuk thingbada thaksin mangam makhei thaksinli phiripa sunupi duda yengduna leiribani warubagi mahiroi laurubagi mamai mamittusu irang langkhali powder foundation gi maya yaudre yauriba haibabu
ꯑꯌꯨꯛꯇ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏꯗ ꯃꯤꯠꯇ ꯄꯥꯅ ꯆꯤꯡꯈꯤꯕ ꯑꯥꯏꯂꯥꯏꯅꯔꯗꯨꯒ ꯆꯤꯝꯕꯥꯜꯗ ꯋꯥꯎꯔꯤ ꯋꯥꯎꯔꯤ ꯄꯛꯍꯧꯔꯤꯕ ꯂꯩ ꯃꯆꯨ ꯍꯥꯏꯔꯞ ꯆꯪꯕ ꯂꯤꯞꯁꯇꯤꯛꯁꯤ ꯃꯈꯛꯀ ꯃꯉꯥꯏꯔꯦ꯫ ꯆꯥꯝꯊꯔꯛꯂꯤꯕ ꯃꯥꯏꯊꯣꯡꯗꯣ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕ ꯅꯨꯃꯤꯠꯀꯤ ꯃꯁꯦꯛꯀꯨꯝ ꯂꯨꯝꯊꯅ ꯆꯠꯂꯤ꯫ ꯁꯦꯠꯂꯤꯕ ꯀꯨꯔꯇꯤ ꯌꯦꯂꯣꯗꯣ ꯈꯔ ꯕ꯭ꯔꯥꯎꯟ ꯆꯪꯕ ꯃꯆꯨꯗꯨꯃꯛꯅꯤ꯫ ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯆꯪꯂꯝꯗꯥꯏꯒꯤ ꯁꯛꯇꯝꯒꯤ ꯃꯌꯦꯛ ꯑꯃ ꯁꯦꯡꯅ ꯀꯥꯞꯊꯣꯔꯛꯏ꯫ ꯗ꯭ꯔꯦꯁ ꯀꯂꯔ ꯑꯗꯨꯅꯔꯥ? ꯄꯨꯝꯅꯃꯛꯇꯨ ꯍꯥꯏꯔꯞ ꯌꯦꯡꯂꯝꯂꯒ ꯑꯃꯨꯛꯁꯨ ꯍꯪꯉꯤ, ꯒꯥꯔꯤꯁꯨ ꯈꯥꯝꯕ ꯎꯗꯦ, ꯈꯣꯡꯅ ꯂꯥꯛꯄ꯭ꯔꯣ? ꯍꯣꯏ ꯁꯥꯔ꯫ ꯑꯩꯁꯨ ꯋꯥꯛ ꯑꯥꯎꯠ ꯆꯠꯀꯗꯕꯅꯤ, ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯝꯃꯒꯦ꯫ ꯌꯥꯅꯤꯗ ꯁꯥꯔ꯫ ꯅꯪ ꯊꯑꯣꯏꯅ ꯊꯤꯟꯒꯦ ꯍꯥꯏꯕ ꯅꯠꯇꯦ, ꯂꯝꯕꯤ ꯊꯣꯛꯄꯅꯤꯅ ꯊꯥꯗꯔꯝꯒꯦ ꯍꯥꯏꯕꯅꯤ꯫ ꯑꯩ ꯒꯥꯔꯤꯁꯨ ꯄꯥꯏꯔꯛꯀꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯐꯤꯔꯦꯞꯄ ꯊꯣꯛꯈ꯭ꯔꯦ꯫ ꯇꯥꯝꯅꯥ ꯑꯃꯁꯨ ꯃꯔꯩ ꯇꯨꯔꯩꯗꯨ ꯍꯦꯛ ꯀꯟꯅ ꯇꯧꯕꯁꯨ ꯉꯝꯗꯦ꯫ ꯆꯠꯃꯤꯟꯅꯕꯁꯨ ꯈꯧꯇꯛ ꯆꯥꯏ, ꯍꯪꯒꯣꯏ꯫ ꯑꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯀꯥꯔ ꯇꯣꯡꯕꯁꯨ ꯄꯥꯝꯗꯦ꯫ ꯄꯤꯕꯥꯅ ꯇꯥꯝꯅꯥꯗ, ꯃꯤꯁ, ꯑꯩꯈꯣꯏ ꯇꯥꯃꯣ ꯊꯤꯜꯍꯜꯂꯣ, ꯚꯔꯥ ꯁꯦꯞ ꯑꯣꯏꯅꯕ꯫ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜꯒꯤ ꯃꯔꯜ ꯃꯊꯨꯝꯁꯤꯗꯤ ꯅꯝꯗꯅ ꯆꯥꯊꯣꯛꯀꯗꯕꯅꯤ꯫ ꯃꯣꯏꯅ ꯅꯨꯡꯉꯥꯏꯔꯤꯁꯦ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯒꯤ ꯇꯦꯛꯁꯅꯅꯤ꯫ ꯑꯗꯨꯅꯅꯦ ꯌꯥꯔꯤꯈꯩ ꯑꯣꯏꯖ ꯑꯣꯏꯊꯛ ꯂꯧꯊꯣꯛꯀꯗꯕꯅꯤ꯫ ꯍꯩꯔꯦꯅꯦ ꯑꯉꯥꯡꯅꯤꯅ, ꯀꯣꯛꯇꯤ ꯂꯤꯡꯉꯤꯅꯦ꯫ ꯑꯉꯥꯡ ꯑꯣꯏꯅ ꯑꯣꯏꯖꯕ ꯌꯥꯝ ꯈꯪꯃꯟꯕꯁꯨꯅꯦ ꯍꯌꯦꯡ ꯆꯥꯎꯔꯒ ꯐꯠꯇꯦ ꯍꯥꯏꯕꯅꯤ꯫ ꯑꯉꯥꯡꯗꯤ ꯑꯉꯥꯡ ꯑꯣꯏꯅ ꯏꯆꯝ ꯆꯝꯅ ꯂꯩꯈꯣ꯫ ꯃꯤꯁ, ꯑꯗꯨ ꯃꯤꯁꯁꯦ ꯀꯅꯥꯝꯇ ꯈꯪꯅꯗ꯭ꯔꯣ? ꯍꯥꯏꯗꯤ ꯀꯣꯏꯅꯕ ꯅꯨꯄꯥꯒ ꯂꯩꯕ꯭ꯔꯕ? ꯀꯩ ꯋꯥꯍꯪꯅꯣ ꯄꯤꯕꯥ? ꯕꯣꯏꯐ꯭ꯔꯦꯟ ꯂꯩꯇ꯭ꯔꯗꯤ ꯁꯨꯝ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦꯅ ꯏꯆꯝ ꯆꯝꯅ ꯂꯨꯈꯝꯒ ꯍꯣꯠꯂꯒ ꯅꯣꯛꯃꯤꯒ ꯇꯧꯔꯤ ꯄꯣꯠꯅꯤ꯫ ꯊꯑꯣꯏꯅ ꯍꯦꯛꯇ ꯑꯔꯥꯟꯕ ꯋꯥꯈꯜ ꯈꯟꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤꯁꯨ ꯇꯣꯉꯥꯟꯕ ꯃꯨꯠ ꯑꯃꯗꯤ ꯂꯩꯔꯤ ꯄꯣꯠꯅꯤ, ꯃꯇꯝ ꯂꯦꯜꯂꯤꯕꯅꯤ꯫ ꯄꯤꯕꯥꯃꯛꯀꯤ ꯃꯇꯧꯃꯛꯅꯤ꯫ ꯇꯥꯝꯅꯥꯁꯨ ꯆꯍꯤꯒ ꯆꯥꯟꯅꯗꯕ ꯑꯉꯥꯡꯗꯨꯒꯤ ꯋꯥꯈꯜꯗꯨꯗ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯔꯕꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯐꯤꯔꯦꯞꯄꯁꯨ ꯁꯣ ꯄꯥꯏꯔꯒ ꯊꯣꯔꯛꯂ ꯃꯥꯜꯂꯦ꯫ ꯊꯣꯡꯖꯤꯜꯗꯨꯗꯒꯤ ꯄꯤꯕꯥꯗ ꯑꯣꯏꯅ ꯍꯥꯏꯔꯛꯏ, ꯄꯤꯕꯥ, ꯅꯣꯏ ꯃꯤꯁꯇꯣ ꯑꯩ ꯂꯣꯏꯔꯣꯏꯌꯣ꯫ ꯇꯥꯝꯅꯥꯁꯨ ꯍꯧꯒꯠꯂꯛꯂꯦ꯫ ꯃꯥꯒꯤ ꯕꯦꯒꯇꯨꯃ ꯌꯥꯟꯁꯤꯜꯂꯒ ꯌꯨꯝꯗ ꯌꯦꯡꯒꯗꯕ ꯁ꯭ꯀꯨꯜꯗꯒꯤ ꯄꯨꯔꯛꯄ ꯄ꯭ꯔꯥꯛꯇꯤꯀꯦꯜ ꯅꯣꯠꯕꯨꯛ ꯈꯔꯗꯣ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯃꯥꯅ ꯊꯣꯔꯛꯄꯒ ꯐꯤꯔꯦꯞꯄꯁꯨ ꯆꯠꯄ ꯍꯧꯔꯦ꯫ ꯇꯨꯡꯋꯥꯏꯔꯞꯅ ꯇꯥꯝꯅꯥꯅ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯃꯤꯟꯅꯔꯛꯂꯦ꯫ ꯒꯥꯔꯤꯗꯨꯁꯨ ꯁꯨꯃꯥꯡꯗ ꯑꯗꯨꯝ ꯈꯥꯝꯂ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯑꯣꯐꯤꯁ ꯆꯠꯄꯗ ꯄꯨꯕ ꯃꯥꯒꯤ ꯀꯥꯔꯗꯨ ꯅꯠꯇꯦ, ꯁꯤꯅ ꯇꯣꯌꯣꯇꯥ ꯀ꯭ꯔꯨꯏꯖꯔꯅꯤ꯫ ꯒꯥꯔꯤꯒꯤ ꯃꯃꯥꯡ ꯊꯣꯡꯗꯨ ꯁꯠ ꯍꯥꯡꯉꯒ ꯇꯥꯝꯅꯥꯕꯨ ꯀꯥꯍꯟꯅꯕ ꯇꯧꯔꯤꯉꯩ ꯅꯣꯠꯕꯨꯛꯁꯤꯡꯗꯣ ꯒꯥꯔꯤꯒꯤ ꯃꯈꯣꯡꯗꯨꯗ ꯄꯨꯗ꯭ꯔꯨꯞ ꯂꯣꯏꯅꯃꯛ ꯅꯥꯟꯊꯈ꯭ꯔꯦ꯫ ꯏꯐꯤꯡ ꯐꯤꯡꯅ ꯅꯣꯟꯊꯔꯒ ꯄꯥꯛꯊꯔꯒ ꯄ꯭ꯔꯞ ꯍꯥꯊꯨ ꯅꯣꯠꯕꯨꯛꯁꯤꯡꯗꯣ ꯈꯨꯜꯂꯤ꯫ ꯑꯗꯨꯒ ꯅꯣꯟꯈꯠꯂꯛꯄꯗ ꯒꯥꯔꯤꯒꯤ ꯊꯣꯡ ꯃꯁꯦꯛꯇꯨꯗ ꯀꯣꯛꯀꯤ ꯅꯥꯆꯦꯛꯋꯥꯏꯗ ꯂꯧꯒꯦ ꯈꯤꯇꯪ ꯉꯥꯏ꯫ ꯌꯦꯡꯕꯗ ꯍꯥꯏꯒꯠꯂꯛꯄꯅꯤ꯫ ꯃꯀꯣꯛꯇꯨꯒꯤ ꯑꯔꯨꯝ ꯑꯌꯥꯡ ꯄꯨꯕ ꯉꯝꯍꯧꯗ꯭ꯔꯕꯅ ꯎꯞꯁꯨꯟꯗꯣꯏ ꯇꯧꯕꯗꯨꯗ꯫ ꯑꯗꯨꯕꯨ ꯐꯤꯔꯦꯞꯄꯅ ꯃꯈꯨꯠꯅ ꯈꯟꯗꯣꯛꯂꯒ ꯂꯩꯔꯝꯕꯅ ꯐꯤꯔꯦꯞꯄꯒꯤ ꯃꯈꯨꯠꯇ ꯑꯣꯏꯅ ꯗꯣꯡ ꯋꯥꯏꯁꯤꯜꯂꯨꯏ꯫ ꯇꯥꯝꯅꯥ ꯏꯈꯪ ꯈꯪꯒꯨꯝ ꯈꯤꯇꯪ ꯆꯠꯊꯣꯛꯂꯒ, ꯑꯩꯗꯤ ꯎꯍꯧꯗ꯭ꯔꯦ꯫ ꯐꯤꯔꯦꯞꯄꯁꯨ ꯈꯤꯇꯪ ꯄꯤꯁꯨꯝ ꯁꯨꯈꯤ꯫ ꯊꯕꯛ ꯇꯧꯕꯗ ꯅꯁꯥ ꯆꯠꯅꯤꯡꯗꯣ? ꯅꯁꯥꯒꯤ ꯃꯤꯍꯨꯜꯗꯣ ꯅꯁꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔ ꯊꯝꯃꯣ꯫ ꯇꯥꯝꯅꯥ ꯐꯤꯔꯦꯞꯄ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯣ ꯀꯔꯤꯅꯣ ꯋꯥꯍꯪꯂꯛꯏ ꯋꯥꯈꯜꯗ꯫ ꯄꯥꯈꯪ ꯑꯃꯅ ꯋꯥ ꯍꯪꯂꯛꯄꯗ ꯍꯥꯏꯔꯞ ꯃꯤꯠꯆꯥꯅꯔꯨꯕꯗ ꯈꯤꯇꯪ ꯅꯛꯁꯤꯟꯗꯨꯅ ꯂꯦꯞꯄꯨꯕꯗ ꯏꯆꯝ ꯆꯝꯊꯣꯛꯄ ꯉꯝꯗꯕꯤ, ꯃꯤꯍꯨꯜ ꯐꯥꯖꯤꯟꯕ ꯉꯝꯗꯕꯤ, ꯏꯔꯥꯡ ꯆꯦꯟꯕꯤ ꯑꯣꯏꯅ ꯐꯤꯔꯦꯞꯄꯅ ꯎꯈ꯭ꯔꯕ꯭ꯔꯥ ꯈꯜꯂꯛꯏ꯫ ꯑꯗꯨꯅ ꯁꯣꯔꯗꯣ ꯇꯠ ꯀꯩꯕꯣ? ꯁ꯭ꯇ꯭ꯔꯦꯟꯖꯔ ꯑꯃꯅ ꯋꯥ ꯉꯥꯡꯂꯛꯄꯗ ꯄꯛꯊꯛ ꯊꯀꯠꯄ ꯇꯧꯔꯤꯗꯣ? ꯁꯤ ꯍꯥꯏꯅ ꯐꯤꯔꯦꯞꯄ ꯇꯥꯝꯅꯥꯗꯒꯤ ꯅꯣꯠꯕꯨꯛꯇꯣ ꯃꯈꯨꯠꯅ ꯑꯣꯛꯄꯤꯔꯒ ꯀꯥꯔꯒꯤ ꯗꯥꯁꯕꯣꯔꯗꯇꯨꯗ ꯊꯥꯡꯒꯠꯂꯒ ꯊꯝꯈ꯭ꯔꯦ꯫ ꯇꯥꯝꯅꯥꯁꯨ ꯒꯥꯔꯤ ꯃꯈꯣꯡꯗ ꯂꯩꯈꯤꯕꯅ ꯍꯟꯗꯣꯛꯄꯁꯨ ꯅꯪꯍꯧꯗ꯫ ꯐꯤꯔꯦꯞꯄꯅ ꯅꯛꯁꯤꯜꯂꯛꯄꯗ ꯅꯨꯄꯥꯗꯨꯒꯤ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯃꯅꯤꯜ, ꯄꯔꯐ꯭ꯌꯨꯝ ꯃꯅꯝ, ꯑꯥꯏꯔꯟꯒꯤ ꯃꯅꯝꯁꯤꯡꯗꯨꯒꯤ ꯁꯥꯍꯨꯝꯅ ꯐꯥꯎꯖꯤꯜꯂꯛꯂꯕꯗ ꯍꯦꯟꯅ ꯅꯔꯚꯁ ꯆꯠꯈꯤ꯫ ꯅꯨꯄꯥꯗꯨ ꯈꯔ ꯍꯟꯗꯣꯔꯛꯂꯒ ꯇꯥꯝꯅꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯀꯥꯈꯠꯂꯣ, ꯋꯥꯏ ꯁꯪꯅ ꯐꯝꯃꯨ꯫ ꯕꯦꯒꯇꯨꯅ ꯀꯦꯖꯤ ꯀꯌꯥꯒꯤ ꯅꯨꯡꯈꯨꯜ ꯍꯥꯞꯀꯦ? ꯏꯔꯨꯝ ꯂꯨꯝꯅ ꯌꯥꯜꯂꯤꯕ ꯕꯦꯒꯇꯨꯗ ꯌꯦꯡꯂꯒ ꯍꯪꯉꯛꯄꯅꯤ꯫ ꯀ꯭ꯂꯥꯁꯇ ꯆꯦꯞꯇꯔ ꯋꯥꯏꯁ ꯑꯦꯛꯖꯥꯝ ꯇꯧꯕꯒꯤ ꯆꯦ ꯈꯔ ꯌꯥꯎꯔꯛꯄ, ꯌꯨꯝꯗ ꯌꯦꯡꯒꯦ ꯇꯧꯕꯅꯤ꯫ ꯆꯦ ꯈꯔ ꯌꯥꯟꯕ ꯐꯥꯎ ꯁꯣꯔ ꯊꯤꯡꯉꯤꯗꯨꯅꯗꯤ ꯑꯩꯅ ꯁꯥꯒꯠꯂꯤꯕ ꯃꯌꯥꯝꯁꯤꯅ ꯀꯃꯥꯏ ꯈꯥꯡꯕ ꯉꯝꯗꯧꯔꯤꯕ? ꯁꯣꯟꯃꯟꯈ꯭ꯔꯦꯗ꯫ ꯉꯔꯪ ꯉꯪꯗꯨꯅ ꯁꯣꯟꯈꯤꯕꯗꯣ ꯍꯥꯏꯔꯞꯁꯨ ꯇꯥꯍꯧꯒꯨꯝ ꯃꯄꯨꯡ ꯐꯥꯅꯁꯨ ꯇꯥꯍꯧꯗ ꯇꯥꯝꯅꯥꯅ ꯍꯪꯉꯤ꯫ ꯐꯤꯔꯦꯞꯄ ꯀꯩꯁꯨ ꯍꯥꯏꯈꯤꯗꯒꯨꯝ, ꯀꯩꯗꯧꯔꯒꯦ?
ꯀꯩꯅꯣꯝ ꯍꯥꯏꯈꯤꯕ ꯃꯥꯟꯕ ꯀꯩꯁꯨ ꯈꯟꯗꯕ ꯃꯑꯣꯡꯗ ꯇꯥꯝꯅꯥꯒꯤ ꯃꯃꯤꯠꯇꯨꯗ ꯈꯤꯇꯪ ꯀꯨꯞꯊꯅ ꯌꯦꯡꯉꯛꯂꯒ ꯀꯩ ꯍꯥꯏꯈꯤꯒꯦ ꯍꯥꯏꯁꯦ ꯃꯤꯆꯥꯟꯅꯕ ꯀꯤꯗꯨꯅ ꯊꯩꯈ꯭ꯔꯦ ꯇꯥꯝꯅꯥꯗꯣ ꯌꯥꯔꯦ ꯍꯥꯏꯗ꯭ꯔꯗꯤ ꯄꯥꯎꯈꯨꯝꯁꯤ ꯄꯤꯔꯝꯂꯒ ꯐꯤꯔꯦꯞꯄꯒꯤ ꯀꯥꯔꯗꯨꯗ ꯇꯣꯡꯈꯠꯈ꯭ꯔꯦ ꯅꯨꯄꯥꯗꯨꯁꯨ ꯃꯃꯣꯟ ꯀꯇꯧꯔꯒ ꯍꯟꯗꯣꯔꯛꯂꯦ ꯇꯥꯝꯅꯥꯒꯤ ꯊꯣꯡꯗꯣ ꯊꯤꯡꯖꯤꯟꯕꯤꯔꯝꯂꯒ ꯃꯥꯁꯨ ꯀꯣꯏꯗꯨꯅ ꯂꯥꯛꯂꯒ ꯗ꯭ꯔꯥꯏꯚꯔꯒꯤ ꯁꯤꯠꯇ ꯀꯥꯈꯠꯂꯛꯂꯦ ꯌꯨꯝꯗꯨꯗꯒꯤ ꯊꯧꯗꯣꯔꯛꯄ ꯍꯧꯔꯛꯏ ꯐꯤꯔꯦꯞꯄ ꯇꯞꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯏ ꯑꯉꯥꯡ ꯂꯣꯏꯅꯕꯁꯤ ꯋꯥꯕ꯭ꯔꯥ ꯃꯤꯁ ꯍꯟꯗꯛꯇꯤ ꯇꯥꯝꯅꯥꯗꯣ ꯅꯣꯔꯃꯦꯜꯗꯧꯅ ꯈꯨꯝꯃꯛꯂꯦ ꯃꯤꯍꯨꯜ ꯆꯦꯃꯥꯡ ꯃꯥꯡꯕ ꯇꯧꯗ꯭ꯔꯦ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯂꯣꯏꯅ ꯂꯩꯗ ꯁꯥꯔ ꯑꯉꯥꯡ ꯂꯣꯏꯅꯕꯁꯦ ꯂꯥꯎꯅꯕ ꯈꯔ ꯋꯥꯔꯁꯨ ꯑꯋꯥꯕ ꯈꯔꯗꯤ ꯑꯗꯨꯝ ꯀꯥꯎꯏ ꯋꯥꯔꯤ ꯁꯥꯖꯤꯟꯅꯗꯨꯅ ꯐꯤꯔꯦꯞꯄ ꯃꯥꯅ ꯆꯦꯟꯈꯠꯍꯟꯈꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯤꯍꯨꯜꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯀꯧꯁꯤꯟꯗꯨꯅ ꯍꯥꯞꯆꯤꯟꯕꯤꯔꯛꯄꯅꯤ ꯃꯥꯅ ꯈꯤꯇꯪꯈꯛ ꯇꯧꯕ ꯏꯔꯥꯡꯗꯨꯗ ꯊꯨꯅ ꯅꯔꯚꯁ ꯆꯠꯄꯁꯦ ꯎꯔꯒ ꯅꯨꯄꯤꯁꯦ ꯅꯨꯄꯥ ꯑꯃꯨꯛꯇ ꯂꯣꯏꯅꯔꯛꯇ꯭ꯔꯤꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯂꯦ ꯑꯣꯖꯥ ꯑꯣꯏꯕꯩꯔꯥ ꯂꯧꯁꯤꯡ ꯌꯥꯝ ꯂꯩꯅ ꯈꯨꯝꯃꯤ ꯄꯥꯎꯈꯨꯝꯗꯤ ꯆꯍꯤꯒ ꯋꯥꯉꯥꯡꯒ ꯌꯥꯝ ꯆꯥꯟꯅꯗꯦ ꯁꯥꯔꯅ ꯑꯩꯒꯤ ꯆꯍꯤ ꯀꯃꯥꯏ ꯈꯪꯉꯤꯕ ꯐꯤꯔꯦꯞꯄ ꯄꯥꯎꯈꯨꯝꯗꯨꯃꯗꯤ ꯇꯥꯝꯅꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ I can read everything by looking at you ꯅꯪꯅ ꯁꯨꯒꯦ ꯁꯨꯔꯕꯗ ꯆꯍꯤ 15-16 ꯁ꯭ꯋꯥꯏꯒꯤ ꯑꯉꯥꯡꯅꯤ Am I right? ꯍꯥꯏꯔꯒ ꯑꯃꯨꯛ ꯆꯨꯝꯅ ꯌꯦꯡꯈꯤ 26 ꯁꯨꯗꯧꯔꯦ ꯐꯤꯔꯦꯞꯄ ꯑꯃꯨꯛꯁꯨ ꯑꯣꯟꯁꯤꯜꯂꯛꯏ ꯀꯔꯝ ꯀꯥꯟꯗ ꯀꯩꯒꯤꯅꯣ ꯐꯤꯔꯦꯞꯄ ꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯣ ꯔꯁ ꯑꯃ ꯌꯥꯎꯕꯒꯨꯝ ꯏꯊꯨꯝ ꯊꯨꯝꯅ ꯇꯥꯅꯤꯡꯕ ꯁꯨꯔ ꯑꯃꯗ ꯆꯠꯂꯤ ꯑꯗꯨꯅ ꯇꯥꯝꯅꯥꯁꯨ ꯐꯤꯔꯦꯞꯄ ꯃꯥꯒꯤ ꯋꯥꯉꯥꯡꯗ ꯄꯥꯎꯈꯨꯝ ꯄꯤꯅꯤꯡꯗꯕꯒꯤ ꯏꯊꯤꯜ ꯐꯥꯎꯔꯛꯂꯝꯗꯦ ꯍꯟꯗꯛꯁꯨ ꯐꯤꯔꯦꯞꯄ ꯏꯃꯣꯟ ꯃꯣꯟꯅ ꯍꯪꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ ꯇꯥꯝꯅꯥꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯅꯪꯗ꯭ꯔꯤꯉꯩ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯋꯤꯁ ꯄꯤꯔꯛꯀꯅꯤꯗꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯗꯦꯗ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯁꯛ ꯑꯃꯅ ꯋꯥꯍꯩ ꯄꯔꯦꯡ ꯑꯃꯈꯛꯇꯪ ꯑꯣꯏꯔꯁꯨ ꯋꯤꯁ ꯄꯤꯔꯛꯄꯗꯣ ꯄꯥꯝꯗ꯭ꯔꯣ November 29 That noted ꯒꯥꯔꯤꯗꯨ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔ ꯑꯃꯗ ꯈꯥꯝꯃꯛꯏ ꯐꯤꯔꯦꯞꯄꯅ ꯒꯥꯔꯤꯗ ꯏꯁꯤꯡ ꯌꯥꯎꯔꯝꯗ꯭ꯔꯦ ꯏꯁꯤꯡ ꯑꯝꯇꯪ ꯂꯩꯔꯛꯀꯦ ꯅꯨꯄꯥꯗꯨꯅ ꯀꯨꯝꯊꯈꯤꯕꯒ ꯇꯥꯝꯅꯥ ꯌꯦꯡꯅ ꯌꯦꯡꯅ ꯈꯜꯍꯧꯏ ꯑꯣꯏꯔꯤꯕ ꯍꯣꯠ ꯈꯨꯑꯣꯏꯁꯤꯗ ꯃꯁꯥꯁꯦ ꯁꯨꯛꯏꯪ ꯏꯪꯉꯝꯗꯧ ꯃꯥꯟꯗꯦ ꯑꯗꯨꯅ ꯑꯌꯤꯡꯕ ꯏꯁꯤꯡꯗꯤ ꯋꯤꯟꯇꯔ ꯁꯝꯃꯔ ꯍꯥꯏꯕ ꯂꯩꯇꯅ ꯗꯔꯀꯥꯔ ꯌꯥꯝ ꯇꯥꯔꯝꯅꯤ ꯇꯥꯝꯅꯥꯅ ꯐꯤꯔꯦꯞꯄꯗ ꯊꯣꯔꯛꯄ ꯉꯥꯏꯅ ꯉꯥꯏꯅ ꯑꯆꯠ ꯑꯋꯣꯡ ꯈꯔ ꯌꯦꯡꯉꯤ ꯐꯣꯟꯗꯣ ꯑꯃꯨꯛ ꯃꯦꯠ ꯇꯧꯔꯤꯉꯩ ꯑꯍꯜ ꯅꯨꯄꯤ ꯑꯃ ꯃꯥꯒꯤ ꯍꯦꯛ ꯃꯤꯠꯃꯥꯡꯗ ꯁꯣꯔꯣꯛ ꯑꯗꯣ ꯂꯥꯟꯗꯨꯅ ꯆꯠꯈꯤꯕꯗꯣ ꯈꯪꯎ ꯎꯔꯨꯏ ꯌꯥꯝ ꯊꯨꯅ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯅꯕ ꯍꯣꯠꯅꯕꯗ ꯊꯣꯡꯗꯣ ꯍꯥꯡꯕ ꯌꯥꯗ꯭ꯔꯦ ꯀꯨꯝꯊꯅꯤꯡꯕꯅ ꯍꯦꯟꯃꯟꯗꯅ ꯂꯣꯛ ꯍꯥꯡꯕ ꯕꯥꯞ ꯑꯣꯏꯔꯨꯗꯕꯅꯤ ꯉꯥꯛ ꯃꯨꯛꯂꯨꯔꯒ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯂꯣꯛꯇꯨ ꯁꯠ ꯅꯝꯈ꯭ꯔꯦ ꯀꯥꯔꯗꯨꯗꯒꯤ ꯆꯣꯡꯊꯔꯛꯇꯨꯅ ꯑꯍꯜ ꯅꯨꯄꯤꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯆꯦꯟꯗꯨꯅ ꯇꯥꯟꯅꯩ ꯑꯍꯜ ꯑꯗꯨ ꯈꯛ ꯃꯃꯤꯠ ꯆꯣꯏꯗ ꯌꯦꯡꯈꯤꯕꯅ ꯃꯃꯥꯡꯗ ꯀꯅꯥ ꯆꯠꯄ ꯃꯈꯥꯗ ꯀꯔꯤ ꯂꯩꯕ ꯇꯨꯡꯗꯅ ꯀꯔꯤ ꯂꯥꯛꯂꯤꯕ ꯌꯦꯡꯕ ꯁꯪꯈꯤꯗ꯭ꯔꯦ ꯃꯃꯥꯡꯗ ꯂꯥꯛꯄ ꯑꯍꯜ ꯑꯃꯗ ꯗꯣꯡꯌꯦꯛ ꯊꯤꯟꯒꯥꯏꯗꯗꯅ ꯇꯥꯝꯅꯥꯗꯣ ꯈꯪꯇꯨ ꯇꯨꯁꯤꯜꯂꯤ ꯑꯍꯜꯗꯨꯁꯨ ꯀꯩꯅꯣꯅꯦ ꯉꯥꯎꯕ꯭ꯔꯅꯦ ꯃꯃꯥꯡꯗ ꯁꯨꯛ ꯆꯥꯎꯅ ꯆꯠꯂꯤꯁꯤ ꯎꯗ ꯃꯥꯜꯂꯦꯅꯦ ꯑꯍꯜꯗꯨꯅ ꯉꯥꯡꯉꯤꯗꯨ ꯇꯥꯔꯨꯗꯦ ꯐꯨꯛ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯅꯨꯄꯤꯗꯣ ꯃꯥꯡꯈ꯭ꯔꯦ ꯇꯥꯟꯖꯥꯗꯨꯗ ꯃꯃꯥꯡꯗ ꯈꯥꯝꯗꯨꯅ ꯂꯩꯔꯝꯕ ꯒꯥꯔꯤ ꯑꯃ ꯊꯧꯈ꯭ꯔꯦ ꯒꯥꯔꯤꯗꯨꯗ ꯇꯣꯡꯈꯠꯄꯃꯛ ꯎꯍꯧꯗ꯭ꯔꯕꯁꯨ ꯈꯨꯗꯛꯇ ꯃꯥꯡꯈꯤꯕ ꯈꯨꯃꯥꯡꯗꯨꯗ ꯒꯥꯔꯤꯗꯨꯗ ꯌꯥꯎꯔꯝꯂꯅꯤ ꯈꯟꯕꯅ ꯇꯥꯝꯅꯥꯁꯨ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯏ ꯃꯥꯅ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯆꯦꯟꯈꯤꯕꯗꯣ ꯐꯤꯔꯦꯞꯄ ꯃꯥꯅ ꯏꯁꯤꯡ ꯂꯧꯔꯨꯔꯒ ꯊꯣꯔꯛꯄꯗ ꯎꯔꯗꯨꯅ ꯇꯥꯟꯅꯔꯛꯏ ꯃꯃꯥꯡꯗꯨꯗ ꯂꯦꯞꯁꯤꯜꯂꯒ ꯊꯠꯆꯤꯜꯂꯤ ꯇꯥꯝꯅꯥꯅ ꯏꯈꯧ ꯂꯥꯡꯅ ꯌꯦꯡꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗꯁꯨ ꯌꯦꯡꯉꯨꯔꯒ ꯀꯩꯗꯧꯔꯒꯦ ꯇꯥꯝꯅꯥ ꯃꯃꯤꯠꯇꯨ ꯏꯉꯥꯡ ꯉꯥꯡꯅ ꯑꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯇꯥꯛꯏ ꯑꯁꯤꯗ ꯃꯤ ꯑꯃ ꯌꯥꯎꯈ꯭ꯔꯦ